oirakliba phibam masida jelarong inpui region nasu santi oina lainaba warep lawkhre luraba matam asida hingsa tawdaba amadi irang thokpa yaba mafamdagi lapna leiba hana jejuem na senduna village singa punna warep lawkhre hadi Kuki terrorist singna Kangpopi Higher Secondary School da khulai matik sana paidun sangbagi video ama social media singdo viral oirakre kari maram gidamok sangbano haiba chap sana khangbangam dre makatha paw ngaiminase More the duty Toduna Leba, Kuki terrorist Paunai Lambai Paikova Ama Sire Hadi NSN EM na Ukrul the Labor Kuki, Loisenaba plan Taude Hana Kuki CSO Ukrulna CM Kemsan DGP SPG Puning Singsilakli Hadi Housing Hakim among the Kamzongi Assam Rifle Camp Taki Toraga Chatrik Village the Sangnaba Honabada Tangkhul Mera Paibisina AR Sing Thingre Hadi Airport ki wall the truck ama longsen kra hade makhataba update ngamina se waroisin porak pada yadaba singi mathakta action lokhatna ba thadau NP ne government ta taksin kra hade Manipur thokliba ongkhanaba si loisinaba amade ingtapa porokna ba gidamak kanglop singi marakta wari sanana ba sinbiu ingtapa porok pamdaba amade waroisin porak si haiba yadaba singi mathakta logi matungina kanba action lokhatpiu haina thadau NP Manipur government ta taksin krai Om Super Manipur Peace Day May 3 amadi lainana thadau NP Manipur na Chief Minister Y Kemsan da pisin kiba memorandum amada state asida lairiba sakhanglaba community kuntra taru ase amata oina porok loinana kanglop singki marakta amasung miyam ki marakta wari sana handuna amuhana kanglop ki marakta thajanaba poraknaba government na honadriba karigino hanglei status da peace ki mayokta leiba kanglop sing adu kana no haiba khangdokpaga loinana ing tappa pamba kanglop sing amasung government ki marakta amata oina lepin aduna hariba sing adu thengnagadabane ing tappa pamdaba sing adu ki mathakta warning pibaga loinana status ga punba saktam amade punna hingminabagi masakta singnaraklabadi madu tumina leiroi haigadabane Thadou NP na point mangage proposal ama thamladuna hai kanglop khudimak formal identification tawba maram chaba mihut sing masak khangba apunbagi wari sanaba thausu yatpa status gi mafang khudimakta sap manaba logi thabak sing lokhatpa amasung miyambu apanba amata yauduna sathokasin tawba yahangadabane government asina khanaba kharaga unaba maroiba mafam kharada hojiksu laitadana lairiba amasung miyam sathokasinda apanba piriba se yengsinba mathautai Hausa government thajaba malakpa si kohanabagi tamaksing amasung tam animakta sap anaba miyeng changadabane haire wari sanaba sina warasin poraknabagi amatangairaba upai ne haba Chief Minister na phongdokkiba wafam adu yamna transparent oihanbaga loinana kanglop khadimak misang mikhai naiba tawduna yahongadabane haire Manipur da hujik oidaba phiba masi aruba tangka gyausin khre maramaduna thadau NP gi oidade ingtapa amasung apunbagi sakta maduda thadau NP na lepli haire thadau community amasung malam gi tongan ba mafam singda lairiba church singda May 3 asi Manipur Peace Day haina thorom pangtokpagi dama thadau NP na thagatpa phongdokpaga loinana thadau community na amata oiba amasung ingtapa puraknabagi daba lepli haire Ukrul District Hospital Oxygen Blood Bank laitabana khudong sadaba mayokna rehare District Hospital Ukrul de lairaba PSA Oxygen plant asi yadabadagi salaidana chahi ama hena leirakpasina oxygen mathau tarakpa anaba singda yamna khudong sadaba mayokna re masida natna hospital asida blood bank laitaba amasung staff yamna watpa maramna hospital asida layengliba anaba singki athu akai lakpada amuka hena khudong sahandre hare Hiram sida TNL Tangkhul Nagalungi Maikaidagi Sahi Sigi April 13 Manipur gi Chief Minister Y Kemsan Singhi Ukrul Khongsatta memorandum ama piduna athu matamda matam kuina yadana leraklaba PSA oxygen plant adu semjin biduna anaba singda oxygen changnaina phanghanna ba haijakhiba laikhrabane hospital asida blood bank ama thambina ba specialist yauna award pa staff sing hapina ba amasung emergency gi hidak sing phanghanna ba demand sing memorandum adu thamkhiba lairabane Aukipa sahi 2025 ki June 23 da hospital asigi superintendent so Manipur government ki director health services so waka cherol ama iduna thu matam da hospital asigi yadriba PSA oxygen plant ase semjinduna yahanna ba haijakhrabane panba yabati hospital asigi authority da so Imphal da ki hospital ge sijinana ba oxygen laidana purakpa maramna sel tunggi awaba mayokna re haide
Centerna Manipur miyambu napthabibagi mayokta khongjang changsalase haina phongdorakhrei Imphal West ki Tarung Village Community Hall da ngarang tronglaubi amasung Ukhul gi thodoksingi mayokta yaningdaba phongdoktuna wakan mifam chathakhrei Tarung Village Tharon Village Naikalong Village Guigailong Village Grace Colony amadi Siru REM Colony ge khunjasingna sinduna pangthokiba wakat mifam aduda tronglaubi da bongilanda chathaduna nga ani hapkiba amadi Ukhulda Kuki militant singna Yaulen Village manakta ambush tawduna Tangkhul micham ani hatkiba thongbo kanmo ongda yaningdaba phongdokhe wakan mifam asi amuko MSF amoba poirei leimarol meirapaibi amadi kohorda punna sinminabane wakan mifam aduda center na Manipur miyambu namthabibagi mayokta khongjang changsalase center na sponsor tawba khulai paiba militant singna micham hatpa khudakta lepu haibana chingba kholaw sing laukhi haire oil pump sing awaba phiba mayokna re haire West Asia ge conflict Namaram Oiraga Lebasigi Oil Marketing the Yamna Sound Sighting Pirakpadagi Indian Oil Marketing Company IOMC Singna Local Part Tabak Singakna Sterasig Miam the petrol so diesel tau pangana bohonabada Retail Outlet Petrol Pump Sing Kudungsa the Bakiamayaknare Indian Oil Corporation Limited IOCL BPCL Hindustan Petroleum Amasung Narayam Hydro Oil Company Sing Asina Manipur Tau Pangalibane Hawkiba Sahi 2022 ge April Thadagi Hauraga Hujik Pawda Malemgi Lebakiana Krut Cost Hangat Krabasu Lebasigi Oinade Hujik Paw Tauki Mama Lengdana Tamle Tazabaya Pawgi Lekunsina Pongdoropogi Matungina 2022 ge April Thadagi Hujik Paw Taugi Mama Lengdana Tambasina IOMC the Yamna Sauna Manzabagi Pibamda Mayona Dunu Lady Pawgi Lekunsina High Hujiki Oina Petrol Liter Amada Lupa Taranipan Amade Diesel Liter Amada Lupa Kuntramangaro Mangle Amadi Lebasigi IOMC Singna no Modalupa listening among Satu Crore Mangbugi Awaba Mayonari no Modalupa Crore listening among Satruk Mangbugi Awaba IOMC Singna Mayonariba Sinamaram Oiraga Lebasigi Oil Company Sing Amata Tau Yoning Dre Miyangi Yanglaga Yamna Kanamadi Section Monitoring Tauraga Tau Yole IOCM Singna Yamna Section Monitoring Tauraga Tau Yon Bagi Saru Amoina Manipur Gumba Border Area the Labor State Sing the Mapalam the Tau Yon Kidanaba Kanba Tabak Lokat Pagalunana a Hendomi Yang Tamble IOMC na Miyangi Darkaro Tau Adukaktamak Panganaba Honabada Akandami Yang Sanglak Pasina Manipur the Oil Company Singa Retail Outlet Singa and the Gimarta Conflict Hek Plak Pagalunana Retail Outlet Petrol Pump Sing Thong Lon Bapawa Yaude IOMC na Retail Outlet Sing the Hadibudi Mamang Sahida Yon Kiva Tau other the Hena Yon by Yaroi Amadi Tanagumba Retail Outlet Amana Mamang Sahigi April Thada Yon Kiva Tau other the Hena Sahisi April Thada Yon no Taravadi Makatana Tau Piro Havene Tau Hena Yolubuki Makatana Tau Pi the Bakia Lake Amarom the Hanadi Retail Outlet Sing the Tau Short Laga Yonba Yarambadu Hositi Yakidabanasu Retail Outlet Sing the Awa Pibam Mayok Naduna Lady Hade Panchat ki mihut singlenga ki apamba khalaga leire haide khungang chawkhat hanbada achoba thodang lawga doriba panchat ki mihut singlenga ki apamba mioi sing khaningo mo ongda khalaga leire miyam ge asengba mihut khandre haina Imphal East ki hanagi apodaksa khetre tamana ngarang bamon kampulitan makhongda nongna saba bamon kampu village level federation develop BLF ki building Sangaba ki thoram da phongdokhe Sangaba ki thoram da Khetragaon Assembly constituency ki hanagi MLA Nahakpam Indrajit Bamon Kampu Gram Panchayat ki hanagi chairman Thangjam Hemanta loinana tongan du masang leba miyo singsu sarugya khe BLF ki building ase MGNREG ki Financial year 2025-26 ki makhada sabane Khetri tamana hai kungang ki lamchak khonna bahabisi Panchayat ki Thaupuri basingya choba thodang lai khungang chawkhatana lamdam ama kaidong da chawkhat piaroi khungang ki miyam chawkhatna ba thadaragli ba tongan ba senpham se mafam chana sizina ba mathau tai hana paladuna lenga ki mari rena ba singna makhoi yapa ma miyo singbu Panchayat ki mihut oina hapchinduna leire miyam na tasengna khan ki ba mihut singna thaiduna thamle serasigi oina Panchayat ki matam loiraba matung nauna mikhal tawdana leiribani haike BJP workers singna masjid para road maming onthokre hare West Bengal ki bot masing thibi da BJP na chauna mai paklagani haiba khangba ngambadagi status ki mapam kya da violence ki thodok thokebadu ngarang su makhata na mapam kya da violence ki thodok thoke BJP ki workers sing ne haiba miyo singna Kolkata da leba masjid para road haina khangnaba lambi ase ki name plate nung thang sizina duna thugairaga lambi ase Netaji Pali road haina maming onthokre hade thong ase minority Muslim sing ki mayakta chatharakpa thong ne amasung Muslim phuruka
mari lenaba mamingsing onthoknaba honarakpani haina yaringdaba phongdoknarakhe Charasida tungan mafam da laiba Trinamool Congress ki office sing ngarang swakai toi thohalambata natana mai tharamkhe Barbani amasung Ruby S da laiba Trinamool Congress ki office da sakhangdaba miyoi singna nungna thajilake security force na section tharang lokale hade US military ki plane ama emergency distress signal piramlaga mafam khangdana mangkre hari US military ki fighter jet sing nong takta thau hanbada sizinaba flying gas station haina khangnaba US military ki Boeing KC-135 Stratotanker plane ama Iran ga nakna leiba Persian Gulf ta paina 7700 emergency distress signal thadoglomlaga mafam khangdana mangkre hari US amasung Iran gi marakta nauna tension wangkhanarakpa amasung Iran na UAE da missile amasung drone sizinaduna attack tawkraba matung US military gi plane ase mangkiba oibana Iran na kaptharamlaga trahibagi nungnangba ponare nakalamramda Strait of Hormuz da thawjulakpa US ki vessel singda attack torokpasing amata lemna tharoi malengile maite ki makhoibu muthatkigani na President Trump na phongdokre haujauji Strait of Hormuz da vessel saniban gi mathakta chatpa yadana leiri US na makhoi gi navy thajilakli basi Strait of Hormuz phauduna vessel sing asi charhanna ba hona bada mateng pangna ba oigani haina phongdoknarakle Iran na Strait of Hormuz da chatna ba section 1 thamkhrabani haire